Matamgi Manipuri Wari channel asibu tabiriba khwai pumnamakpu taramnokchari ngasi munglobirasi Nungshiroi Ngamde nifu mari subatangka Mapuroi beludragi wahaidu tabada sana pakhana sumna hanglei Kaidorabagi haibani nangbo yahurakpasida chulo lolibasibu karino Ludra kapna courtagi tharakliba che adugi marol du tamlai Nahan makai aina chingnaramba adumak chumle Hauzikti aikhoi upai lerar Chenduna su hinglaroi Aikhoina nampuda lawkiba Paradise Hostel amadi handakti yonkiba Nungsi Shopping Mall Laikriba mapu aduna case tawraklibani Karigi madi case tawrakliba Asaba pata pisinduna lam yole mara leiba mi dandi piu mapu natana mapu sabagi chairak piu asengba pata pihan biu haiduna hayeng pung amma nangnaba court ta lao karigumba laktaba thoklaba action logani sini ne Karino mapu saduna yole haibade nungsi na mapu asengba nattaba taragadi mapu asengba na kana khangde pumnamak aina pangbadagi thokhankiba ngaktani Adubu nang khaktaro lamdu yonbada phangkiba sel pumba nakhoi ahum mari chap manani yanakhiba daine makhoi ga punna chatmino karigina tomda chatkani Hey makhoi di maming tagini ne sizinari maming di aigini ne As khangjade ai nakhoi gi wari se khangde sel yanaramdaida thoklakhiba mi mayam do aduga tano natragana nungsida phone tawduna mateng ni jau phagi dagi ne dosa ta jani Hey aina awaba taba haibase nakhoi su yawgadoribani ne nakokto karimta khanthadri karigino aduna bu nungsida call tawraga mateng ni jau harisini madu khangdaba natte ne iso maga paw phonaba phangdadana tawribani ne nangna kari khange nahangi thawdoktuna mabu yumduda lehandrabra khangdi yumduda leiba udi haine tasengnamak mana yumduda leitaba taragadi kadaidano aina mabu thigadaba matangsida mana aigi khutta leiramba tarabadi aigi awaba pumba kokka tawribani ne Madi dudi kadaida leiriba nang nupani nupi macha ama phawba phangnaba thiba ngamloidro aisu tumina leithopadi natedana mi thaloktuna thialibani pepa pangangda nganglan ko saida khangde jail yaudringai ne kari upai ne koi thi jau Asumna ngangnari tanja aduda Jasmine du mamai mamit full da keraga thoglai aduga mama mapabu kautun hairei Baba mama lushin ribuna khoibo aidi lore ko Sana macha da ngakni yenglai aduga ayuk sida kadai da chatkadoriba Kaino na khoibu ngarang ningthibi showroom da ngasi oina chalase haidaine ai hinga tumba yade phaja ba pot mayam duna ai bo hodolakpada kaya dawana nongan bangai khanglaba Sanana sauna Aikhoina su thawai tanik laba matam sida karigi wari bano haina di maram hangdi monda nungai naga thoklaklaga showroom da chatsi kainaga harau na hairini ne chasi lao kadai no sel hapa bag to hangduru yauri ba sel do konara dre yenge Asi haiduna majana pibu magi tongliba chapala du paiduna tanai Jasmine susumang mayay dura ngahak jalam naka imong damuk jansin kray. Ludra wakal na mangkiba na mama macha tawriba du kari sa changlamde, phone dulog thoktu na amada muktaw, taw duna layrami. Somda na kamdawri. Yay po ba nungsiba buwaraw riba ni haiduna nungsibu na thayba horai. Nungsisu yay po ba buwaraw zay, magi wabu awoy bo oy na kanbide, thazabide, angang ni haiduna thausabide maram masi leibana makhoi anima amana amada karisu hainaramde magi thokpa taunarami Numito ayuki pung 8 muktaраклaba matamni imungi miyoi sing punna phaminaduna breakfast torami latana Yebuba imodi hogal hawdribra kuire hokibaneta khara themnaga putharakpa yadro madi angang oibanina Apabata, ikoina khalisiga mana khaliduga manaba yaruine Neta magi kari warino yumamagi mau oiraba habise phana angang oisanu angangumna khong thangba yaroi wakal khanba gyan taba habise ai gi chahina purakpa natini
ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯑꯉꯥꯡ ꯑꯣꯏꯕ ꯅꯨꯄꯤ ꯀꯌꯥ ꯃꯧ ꯑꯣꯏꯅ ꯏꯃꯨꯡ ꯃꯅꯨꯡ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗꯤ ꯃꯤ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯁꯤꯟꯅꯔꯣꯏ ꯈꯟꯈ꯭ꯔꯕ ꯎꯄꯥꯏ ꯂꯩꯔꯣꯏ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯕ. ꯍꯩꯃ ꯍꯩꯃ, ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨꯕꯣ? ꯑꯩꯅ ꯍꯥꯏꯕꯅ ꯋꯥꯍꯩ ꯈꯔꯇꯃꯛ. ꯌꯥꯏꯄꯨꯕ ꯃꯈꯥ ꯈꯨꯝꯂꯛꯇꯦ. ꯃꯌꯥꯝꯁꯨ ꯈꯪꯂꯦ ꯌꯥꯏꯄꯨꯕ ꯑꯃꯗꯤ ꯅꯨꯡꯁꯤ ꯁꯥꯎꯅꯔꯦ ꯍꯥꯏꯕ. ꯖꯤꯅꯥꯅ ꯈꯣꯟꯖꯦꯜ ꯇꯞꯅ ꯀꯧꯔꯛꯏ. ꯃꯃꯥꯒꯤ ꯌꯥꯏꯄꯨꯕ. ꯌꯥꯏꯄꯨꯕ ꯃꯃꯥꯗ ꯌꯦꯡꯂꯛꯏ. ꯖꯤꯅꯥꯅ ꯑꯃꯨꯛ, ꯏꯃꯧꯁꯦ ꯃꯔꯥ ꯂꯩꯕ꯭ꯔꯥ? ꯑꯩꯒꯤ ꯋꯥꯈꯜꯁꯤꯅ ꯈꯜꯂꯤꯕꯁꯦ ꯆꯨꯝꯂꯤꯕ꯭ꯔꯥ? ꯌꯥꯏꯄꯨꯕ ꯕ꯭ꯔꯦꯗ ꯍꯨꯛꯀꯦ ꯇꯧꯔꯝꯕ ꯃꯈꯨꯠꯇꯨ ꯊꯥꯗꯗꯨꯅ ꯇꯞꯅ ꯈꯨꯝꯂꯛꯏ. ꯃꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯅ ꯀꯔꯤ? ꯏꯃꯧ ꯅꯨꯡꯁꯤ ꯂꯥꯟꯗꯦ. ꯂꯥꯜꯂꯤꯕꯗꯤ ꯃꯆꯥ ꯃꯃꯧꯕꯨ ꯊꯥꯖꯕ ꯉꯝꯗꯕ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯃꯃꯥ ꯑꯩꯅꯤ. ꯅꯨꯡꯁꯤꯒꯤ ꯃꯔꯥꯜ ꯂꯩꯇꯦ. ꯋꯥꯐꯝ ꯑꯗꯨ ꯅꯪꯅ ꯀꯔꯝꯅ ꯍꯥꯏꯔꯤꯕꯅꯣ? ꯌꯥꯏꯄꯨꯕ ꯃꯅꯦꯇꯥꯗ ꯌꯦꯡꯂꯛꯂꯒ ꯁꯨꯝꯅ ꯇꯞꯅ ꯀꯧꯔꯛꯏ. ꯅꯦꯇꯥ. ꯂꯇꯥ ꯌꯥꯏꯄꯨꯕꯗ ꯌꯦꯡꯂꯛꯏ. ꯌꯥꯏꯄꯨꯕꯅ, ꯅꯣꯡꯃ ꯑꯍꯤꯡ ꯑꯃꯗ ꯅꯦꯇꯥ ꯑꯃꯗꯤ ꯅꯨꯡꯁꯤ ꯅꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯣ ꯑꯩ ꯑꯃꯠꯇ ꯋꯥꯠꯇꯅ ꯇꯥꯍꯧꯏ. ꯌꯥꯏꯄꯨꯕ, ꯋꯥꯔꯤꯁꯤꯡꯗꯣ ꯑꯩꯅ ꯈꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯥꯕꯨ ꯐꯥꯍꯟꯗꯨꯅ ꯂꯨꯗ꯭ꯔꯒꯤ ꯅꯥꯛꯇ ꯄꯨꯍꯟꯈꯤꯕꯁꯨ ꯑꯩꯅꯅꯤ. ꯑꯩꯒꯤ ꯃꯤꯅ ꯂꯨꯗ꯭ꯔꯒꯤ ꯃꯤ ꯁꯥꯗꯨꯅ ꯂꯨꯗ꯭ꯔꯒꯤ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯍꯧꯖꯤꯛꯁꯨ ꯂꯩꯕꯅ ꯂꯨꯗ꯭ꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯄꯨꯝꯕ ꯈꯪꯏ. ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯃꯐꯝꯗ ꯀꯔꯝꯅ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯃꯨꯟꯅ ꯈꯪꯏ. ꯃꯥꯒꯤꯗꯃꯛ ꯅꯈꯣꯏ ꯑꯃꯠꯇ ꯃꯊꯥ ꯁꯥꯒꯅꯨ. ꯇꯧꯕꯇꯕꯨ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯌꯨꯝꯁꯤꯗꯒꯤ ꯃꯄꯥꯟ ꯀꯌꯥ ꯆꯠꯊꯣꯛꯈꯤꯒꯨꯝꯁꯤ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛ. ꯖꯤꯅꯥꯅ ꯆꯤꯡꯅꯅ, ꯃꯔꯝꯗꯤ ꯀꯔꯤꯒꯤ? ꯃꯔꯝ ꯍꯥꯏꯕꯕు ꯃꯃꯥꯒꯤ ꯃꯤꯡꯗ ꯂꯩꯕ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡꯅꯤ ꯍꯥꯏꯅ ꯑꯄꯪꯕ ꯂꯨꯗ꯭ꯔꯒꯤ ꯋꯥꯈꯜꯅ ꯈꯟꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯄꯨ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯁꯤꯟꯕ ꯆꯠꯂꯨꯕꯗ ꯃꯥꯕꯨ ꯏꯀꯥꯏꯕ ꯄꯤꯗꯨꯅ ꯇꯥꯟꯊꯣꯔꯛꯈꯤꯕꯒꯤ ꯂꯃꯟ ꯑꯣꯏꯅ ꯅꯨꯡꯁꯤꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯤ ꯊꯥꯗꯣꯛꯇꯨꯅ ꯅꯨꯡꯁꯤꯕꯨ ꯁꯦꯟꯅꯔꯤ. ꯃꯌꯥꯝꯗꯨ ꯉꯛꯅ ꯑꯔꯩꯕ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯌꯥꯏꯄꯨꯕꯕꯨ ꯌꯦꯡꯂꯛꯏ. ꯕꯔꯨꯟꯅ ꯑꯃꯨꯛ, ꯋꯥꯐꯝ ꯑꯁꯦ ꯑꯗꯨꯗꯤ ꯏꯆꯟ ꯃꯁꯥꯅꯗꯤ ꯈꯪꯖꯕ꯭ꯔꯥ? ꯈꯪꯗꯦ, ꯑꯩꯅ ꯍꯥꯏꯗꯦ. ꯅꯦꯇꯥ ꯈꯣꯏꯅꯁꯨ ꯃꯄꯥꯟꯗ ꯊꯣꯛꯇꯅꯕ ꯈꯔ ꯁꯦꯟꯅꯕꯤꯌꯨ. ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯕ ꯃꯤꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯤ. ꯍꯌꯦꯡ ꯁꯤꯕꯗ ꯃꯩꯒ ꯑꯝꯇ ꯆꯥꯛꯂꯔꯣꯏꯅꯦ ꯃꯥꯒꯤ ꯍꯛꯆꯥꯡꯗꯣ. ꯂꯪꯖꯥ ꯀ꯭ꯋꯥꯛꯅ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯇꯨꯅ ꯆꯥꯈꯤꯅꯕ ꯅꯨꯡꯁꯥꯗ ꯐꯧꯔꯒ ꯊꯝꯒꯗꯕꯅꯤ. ꯖꯤꯅꯥ ꯃꯆꯥꯗ ꯃꯔꯧ ꯂꯩꯅ ꯌꯦꯡꯂꯛꯂꯒ ꯁꯨꯝꯅ ꯍꯪꯂꯛꯏ. ꯌꯥꯏꯄꯨꯕ, ꯑꯩꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯣꯄꯔꯇꯤ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯃꯤꯡꯗ ꯂꯩꯕꯅꯤ ꯍꯥꯏꯅ ꯑꯄꯪꯕꯗꯨꯅ ꯈꯟꯖꯩ. ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯤꯅꯤꯡ ꯀꯔꯤꯅꯣ? ꯃꯃꯥ, ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯁꯣꯏꯗꯅ ꯍꯥꯏꯒꯅꯤ. ꯃꯇꯝ ꯈꯖꯤꯛꯇꯗꯤ ꯄꯤꯈꯣ ꯅꯆꯥꯗ. ꯑꯗꯣ ꯕꯔꯨꯟ, ꯅꯪ ꯂꯣꯏꯁꯤꯜꯂꯨ. ꯑꯩꯒ ꯊꯕꯛ ꯑꯃ ꯆꯠꯁꯦ. ꯀꯗꯥꯏꯗꯅꯣ? ꯆꯠꯁꯤ. ꯃꯐꯝꯗꯨ ꯌꯧꯔꯒ ꯀꯔꯤ ꯊꯕꯛꯅꯣ ꯈꯪꯖꯔꯣ. ꯗꯣꯛꯇꯔꯅꯤ, ꯃꯤ ꯍꯥꯠꯂꯣ ꯍꯥꯏꯅ ꯍꯥꯏꯔꯣꯏ. ꯍꯣꯏ. ꯑꯗꯨꯗꯤ ꯃꯃꯥ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ. ꯍꯣꯏ. ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨꯀꯣ. ꯑꯗꯨꯗꯤ ꯕꯔꯨꯟ, ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨ. ꯑꯩ ꯃꯊꯛꯇ ꯑꯝꯇ ꯀꯥꯔꯨꯈꯤꯒꯦ. ꯍꯣꯏ, ꯑꯩ ꯒꯥꯔꯤꯗ ꯉꯥꯏꯔꯝꯃꯒꯦꯀꯣ. ꯍꯥꯏꯗꯨꯅ ꯌꯥꯏꯄꯨꯕ ꯔꯨꯝꯗ ꯀꯥꯔꯛꯏ. ꯂꯦꯝꯕꯤ ꯑꯃꯗꯤ ꯅꯨꯡꯁꯤ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯕꯅꯤ. ꯑꯗꯨꯕꯨ ꯂꯦꯝꯕꯤ ꯌꯥꯏꯄꯨꯕ ꯀꯥꯔꯛꯂꯦ ꯈꯪꯕꯗꯒꯤ ꯁꯥꯔꯝꯂꯤꯕ ꯋꯥꯔꯤꯗꯨ ꯁꯠ ꯑꯣꯟꯊꯣꯛꯇꯨꯅ ꯈꯣꯟꯖꯦꯜꯒ ꯈꯔ ꯍꯧꯔꯞꯅ ꯍꯥꯏꯔꯛꯏ. ꯏꯅꯝꯃ, ꯂꯨꯍꯦꯟꯕꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ. ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯍꯥꯏꯅ ꯄꯥꯎ ꯆꯦꯜꯂꯛꯄꯅꯤ. ꯅꯪꯒꯤ ꯈꯟꯕꯗ ꯃꯥꯗꯣ ꯑꯍꯤꯡꯒ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ ꯌꯥꯗꯦꯒꯁꯨ ꯍꯥꯏꯔꯤ. ꯑꯩꯈꯣꯏ ꯗꯥꯄꯨꯅ ꯅꯪꯕꯨ ꯂꯨꯅ ꯅꯤꯡꯊꯤꯅ ꯇꯧꯕꯤꯗꯦ ꯍꯥꯏꯕꯁꯨ ꯈꯪꯂꯝꯃꯤ. ꯀꯅꯥꯅꯣ ꯍꯥꯏꯅꯣ ꯈꯪꯗꯦ. ꯑꯗꯣ ꯅꯪ ꯀꯔꯤ ꯈꯜꯂꯤ? ꯅꯨꯡꯁꯤ ꯐꯤꯡꯅ ꯂꯦꯝꯕꯤꯒꯤ ꯃꯆꯤꯜꯗꯨ ꯃꯈꯨꯠꯅ ꯁꯠ ꯃꯦꯜꯂꯤ. ꯑꯗꯨꯒ, ꯃꯤ ꯇꯥꯈꯤꯅꯤ, ꯇꯞꯅ ꯉꯥꯡꯉꯨ. ꯂꯦꯝꯕꯤ ꯅꯨꯡꯁꯤꯒꯤ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯂꯒ ꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯀꯅꯥ ꯇꯥꯗꯣꯔꯤꯒꯦ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇ ꯂꯩꯕ ꯔꯨꯝꯁꯤꯗꯕꯣ? ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯗꯤ ꯂꯨꯍꯦꯟꯕꯁꯨ ꯌꯥꯝ ꯐꯩ, ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯩ. ꯆꯍꯤ ꯍꯥꯏꯔ ꯑꯩꯈꯣই ꯂꯦꯡꯒꯥ ꯑꯣꯏꯅꯤ. ꯍꯣꯏ, ꯑꯩꯈꯣꯏ ꯗꯥꯄꯨꯁꯨ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ. ꯑꯗꯨꯕꯨ ꯅꯪꯕꯨ ꯅꯤꯡꯖꯕ ꯅꯨꯡꯁꯤꯖꯕꯗꯤ ꯂꯨꯍꯦꯟꯕꯅ ꯌꯥꯝꯅ ꯊꯤꯅ ꯍꯦꯟꯅꯤꯌꯦ. ꯂꯦꯝꯕꯤ, ꯋꯥꯐꯝꯗꯣ ꯏꯐꯝꯗ ꯑꯅꯤꯔꯛ ꯁꯨꯅ ꯄꯟꯒꯅꯨ ꯍꯥꯏꯈꯣ. ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩ ꯁꯥꯒꯩ ꯑꯃꯒꯤ ꯃꯧꯅꯤ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯒ ꯂꯨꯍꯣꯡꯅꯕꯒꯤ ꯊꯧꯔꯥꯡ ꯂꯣꯏꯔꯕ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯀꯩꯅꯥ ꯑꯣꯏꯒꯗꯧꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯁꯨ
ꯑꯩꯒ ꯂꯨꯅ ꯇꯤꯟꯅꯔꯤꯕꯤ ꯏꯃꯥꯟꯅꯕꯤꯅꯤ. ꯃꯥꯅ ꯀꯔꯤ ꯋꯥꯈꯜꯗꯒꯤ ꯋꯥꯐꯝ ꯑꯗꯣ ꯅꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯅꯣ? ꯃꯨꯟꯅ ꯈꯜꯂꯨ ꯏꯅꯝꯃ. ꯆꯍꯤ ꯍꯥꯏꯔ ꯅꯧꯔꯤ. ꯅꯪꯒꯤꯗꯃꯛ ꯂꯦꯞꯄꯤꯕ ꯉꯝꯕ ꯃꯍꯥꯛꯀ ꯁꯥꯡꯂꯕ ꯄꯨꯟꯁꯤꯁꯦ ꯂꯦꯜꯂꯨꯕꯅ ꯐꯔꯣꯏꯗ꯭ꯔꯣ? ꯏꯕꯨꯡ ꯑꯣꯏꯔꯕꯁꯨ ꯗꯥꯄꯨꯗꯤ ꯑꯩ ꯋꯥꯔꯧꯏ. ꯅꯨꯡꯁꯨ ꯅꯨꯡꯁꯤꯕꯤꯗꯅ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯄꯥꯏꯁꯤꯟꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤ. ꯂꯦꯝꯕꯤ, ꯅꯪꯁꯤꯗꯤꯕ ꯑꯇꯣꯞꯄꯅ ꯇꯥꯈ꯭ꯔꯕꯗꯤ ꯑꯩꯕꯨ ꯐꯅ ꯈꯟꯈ꯭ꯔꯔꯣꯏꯌꯦ. ꯇꯟꯖꯥ ꯑꯗꯨꯗ ꯌꯥꯏꯄꯨꯕ ꯊꯣꯡꯖꯤꯜ ꯑꯗꯨꯗꯒꯤ ꯁꯥꯎꯔꯞ ꯇꯧꯕ ꯁꯛꯐꯝꯒ ꯂꯣꯏꯅꯅ ꯆꯪꯂꯛꯏ. ꯑꯗꯨꯒ ꯃꯥꯒꯤ ꯕꯦꯒ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯊꯣꯛꯈꯤꯒꯦ ꯇꯧꯏ. ꯑꯗꯨꯕꯨ ꯌꯥꯏꯄꯨꯕ ꯂꯦꯝꯕꯤꯗ ꯌꯦꯡꯂꯛꯂꯒ, ꯏꯆꯟ ꯏꯕꯦꯝꯃ, ꯌꯨꯝ ꯀꯥꯏꯅꯕ ꯋꯥꯔꯤ ꯈꯣꯝꯖꯤꯟꯗꯨꯅ ꯁꯥꯒꯅꯨꯀꯣ. ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯍꯥꯟꯅ ꯆꯩ ꯆꯥꯅꯤꯀꯣ. ꯋꯥꯁꯤ ꯍꯥꯏꯔꯝꯂꯒ ꯈꯣꯡꯊꯥꯡ ꯊꯨꯅ ꯊꯥꯡꯗꯨꯅ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ. ꯅꯨꯡꯁꯤ ꯂꯦꯝꯕꯤꯗ ꯁꯥꯎꯅꯤꯡꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯉꯁꯥꯏꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯃꯤ ꯇꯥꯅꯤ ꯇꯞꯅ ꯉꯥꯡꯉꯨ ꯍꯥꯏꯗꯅ. ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯤꯁꯦ? ꯀꯟꯅ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯅꯦ ꯑꯩꯒꯤꯗꯣ. ꯗꯥꯄꯨ ꯆꯪꯂꯛꯂꯦ ꯈꯪꯕꯒꯤ ꯈꯪꯂꯕꯣ? ꯑꯗꯣ ꯂꯨꯍꯦꯟꯅ ꯏꯅꯝꯃꯗ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯦꯀꯣ. ꯑꯃꯨꯛ ꯂꯥꯟꯅ ꯈꯟꯈꯤꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯏ. ꯅꯪꯗꯤ ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯣꯏꯗꯕ ꯉꯥꯡꯉꯤꯕ? ꯑꯩꯈꯣꯏ ꯗꯥꯄꯨꯒꯤ ꯃꯁꯛꯇꯣ ꯌꯥꯝ ꯍꯥꯎꯇ꯭ꯔꯕ. ꯁꯥꯎꯔꯤꯕꯅꯤ ꯀꯥꯏꯅꯒ ꯏꯅꯝꯃꯗ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯍꯥꯏꯗꯩꯅꯦ. ꯌꯦꯡꯉꯣ ꯑꯩ ꯇꯧꯒꯦ. ꯅꯪꯗꯤ ꯀꯔꯤ ꯇꯧꯗꯣꯏꯕ? ꯃꯊꯃꯣꯏꯗꯣ ꯅꯤꯛ ꯅꯤꯛ ꯂꯥꯎꯍꯟꯒꯦ. ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯍꯟꯒꯦ. ꯌꯦꯡꯉꯣꯕ. ꯂꯦꯝꯕꯤ, ꯀꯔꯟ ꯇꯧꯒꯅꯨꯀꯣ. ꯑꯩꯁꯨꯕ ꯑꯔꯦꯝꯕꯒꯤ ꯅꯪꯉꯣꯟꯗ ꯋꯥꯔꯤ ꯍꯦꯛ ꯁꯥꯔꯨꯏꯗ. ꯈꯪꯗꯦ ꯈꯪꯗꯦ. ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯕꯅꯤꯅ ꯗꯥꯄꯨꯁꯦ ꯈꯔ ꯄꯥꯈꯠꯍꯟꯒꯦ ꯌꯦꯡꯉꯣ ꯑꯩꯅ. ꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯅꯝꯃꯁꯤꯗꯕꯨ ꯋꯥꯔꯧꯕ ꯊꯝꯕ. ꯀꯌꯥꯝ ꯀꯨꯏꯅ ꯊꯝꯒꯦ ꯌꯦꯡꯒꯦ. ꯅꯨꯡꯁꯤ ꯂꯦꯝꯕꯤꯒꯤ ꯃꯇꯧꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ. ꯃꯥꯅ ꯊꯣꯛꯄ ꯇꯧꯖꯔꯁꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ. ꯁꯣꯝꯗꯅ ꯕꯔꯨꯟꯁꯨ ꯌꯥꯏꯄꯨꯕꯅ ꯅꯨꯡꯁꯤꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯅꯤꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯗꯨꯅ ꯈꯪꯍꯜꯂꯕ ꯃꯇꯨꯡ ꯕꯔꯨꯟꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯥꯌꯦꯡꯕꯗꯒꯤ ꯈꯔ ꯃꯈꯩꯗꯤ ꯐꯕ ꯉꯝꯂꯝꯃꯤ. ꯂꯨꯗ꯭ꯔꯁꯨ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯒ ꯃꯥꯟꯅꯔꯒ ꯇꯧꯈꯤꯕ ꯊꯕꯛ ꯈꯨꯗꯤꯡ ꯍꯧꯖꯤꯛꯇꯗ ꯑꯇꯇꯥꯏ ꯇꯥꯍꯧꯔꯦ. ꯃꯥꯒꯤ ꯑꯋꯥꯕꯗ ꯀꯅꯥꯅꯁꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ. ꯈꯨꯗꯤꯡꯃꯛ ꯊꯩ ꯊꯩꯗꯨꯅ ꯆꯦꯟꯅꯈꯤ. ꯂꯨꯗ꯭ꯔꯅ ꯑꯁꯦꯡꯕ ꯄꯥꯇꯥ ꯄꯤꯕ ꯉꯝꯗꯕꯗꯒꯤ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯑꯃ ꯁꯤꯡꯍꯜꯂꯝꯃꯤ. ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯄꯦꯔꯥꯗꯥꯏꯁ ꯍꯣꯁꯇꯦꯜ ꯑꯃꯗꯤ ꯅꯨꯡꯁꯤ ꯁꯣꯄꯤꯡ ꯃꯣꯜ ꯑꯁꯤ ꯅꯨꯡꯁꯤꯒꯤ ꯈꯜꯂꯒ ꯌꯥꯏꯄꯨꯕꯅ ꯂꯨꯗ꯭ꯔꯒꯤ ꯃꯈꯨꯠꯇꯒꯤ ꯂꯩꯍꯧꯕꯅꯤ. ꯑꯗꯨꯕꯨ ꯂꯨꯗ꯭ꯔꯗꯤ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡ ꯑꯁꯤꯒꯤ ꯃꯄꯨ ꯌꯥꯏꯄꯨꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯖꯔꯝꯗꯦ. ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯑꯁꯤ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯂꯨꯗ꯭ꯔꯒꯤ ꯏꯃꯨꯡ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ. ꯃꯅꯤꯁꯨ ꯕꯔꯨꯟꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯕꯗꯒꯤ ꯑꯁꯨꯝ ꯐꯒꯠꯂꯛꯈꯤ. ꯅꯨꯃꯤꯠ ꯑꯗꯨ ꯃꯅꯤꯅ ꯌꯥꯝꯃꯟꯗꯕꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤꯕ ꯅꯨꯃꯤꯠꯅꯤ. ꯌꯥꯏꯄꯨꯕꯅ ꯇꯣꯝꯆꯥ ꯑꯃꯗꯤ ꯃꯃꯥ ꯆꯤꯡꯂꯦꯝꯕꯤꯕꯨꯁꯨ ꯌꯨꯝꯗ ꯄꯨꯟꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤ. ꯌꯥꯏꯄꯨꯕ, ꯕꯔꯨꯟ, ꯃꯅꯤ, ꯆꯤꯡꯂꯦꯝꯕꯤ ꯑꯃꯗꯤ ꯇꯣꯝꯆꯥ ꯃꯈꯣꯏ ꯄꯨꯟꯅ ꯌꯥꯏꯄꯨꯕꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯌꯥꯏꯄꯨꯕꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯃꯥ ꯃꯅꯦ ꯇꯥꯅꯕ ꯀꯧꯔꯛꯏ. ꯃꯃꯥ, ꯅꯦꯇꯥ, ꯅꯦꯇꯣꯟ, ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯂꯛꯑꯣ. ꯑꯩꯅ ꯄꯣꯠꯁꯛ ꯑꯃ ꯄꯨꯔꯛꯂꯤꯌꯦ. ꯈꯪꯕ ꯌꯥꯎꯕ꯭ꯔꯅ ꯑꯃꯨꯛꯇ ꯌꯦꯡꯉꯣꯕ. ꯊꯨꯅ ꯊꯣꯛꯂꯛꯑꯣ, ꯉꯥꯏꯔꯦꯀꯣ. ꯌꯥꯏꯄꯨꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯑꯍꯜ ꯑꯍꯨꯝꯗꯨ ꯐꯤꯡꯅ ꯊꯣꯛꯂꯛꯏ. ꯂꯩꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯉꯛꯅ ꯃꯈꯣꯡ ꯐꯥꯎꯕ ꯊꯥꯡꯒꯅꯤ ꯀꯥꯎꯈꯤ. ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ. ꯃꯅꯤ ꯆꯩꯁꯨ ꯑꯃ ꯄꯥꯏꯗꯨꯅ ꯃꯃꯥꯁꯤꯡꯒꯤ ꯅꯥꯛꯇ ꯇꯞꯅ ꯀꯥꯔꯛꯏ. ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯃꯁꯛ ꯑꯝꯇ ꯈꯪꯗ꯭ꯔꯕꯣ ꯑꯩꯕꯣ? ꯃꯤꯡ ꯐꯥꯎꯕ ꯀꯥꯎꯈ꯭ꯔꯕꯣ? ꯑꯩꯕꯨ ꯑꯝꯇꯅ ꯀꯧꯕꯤꯗꯦꯅꯦ. ꯆꯍꯤ ꯐꯥꯎꯕ ꯐꯥꯗ꯭ꯔꯤ ꯑꯩꯕꯨ ꯍꯦꯛꯇ ꯏꯔꯥꯏ ꯂꯥꯏꯅ ꯀꯥꯎꯈꯤꯕꯗꯤ ꯑꯩ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ. ꯑꯩꯅꯗꯤ ꯅꯈꯣꯏꯕꯨ ꯎꯅꯤꯡꯕꯅ ꯉꯥꯎꯗꯅ ꯇꯧꯏ. ꯑꯗꯨꯒ ꯅꯈꯣꯏꯗꯤ ꯑꯩꯕꯨ ꯀꯧꯔꯝꯕ. ꯐꯔꯦ, ꯑꯩ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ. ꯍꯟꯗꯛ ꯆꯠꯈꯤꯕꯗꯩꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏꯀꯣ. ꯅꯈꯣꯏ ꯑꯩ ꯌꯥꯎꯗ꯭ꯔꯒꯅ ꯍꯦꯜꯂ ꯃꯥꯜꯂꯦ ꯅꯨꯡꯉꯥꯏꯕ. ꯃꯁꯛꯁꯨ ꯂꯣꯏꯅ ꯐꯖꯔꯝꯃꯤ. ꯑꯩ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯕꯨꯛ ꯊꯟꯅ ꯊꯟꯅ ꯆꯥꯔ ꯃꯥꯜꯂꯦ. ꯐꯖꯅ ꯏꯌꯥꯡ ꯀꯪꯗ꯭ꯔꯦꯕ. ꯑꯩ ꯂꯩꯇ꯭ꯔꯕꯅꯤꯅ ꯆꯥꯛꯁꯨ ꯃꯨꯜꯂꯒ ꯆꯥꯕꯤꯅꯕ ꯃꯤ ꯂꯩꯔꯝꯂꯔꯣꯏ. ꯑꯗꯨꯅ ꯅꯌꯥꯡ ꯀꯪꯗ꯭ꯔꯤꯅꯤ. ꯑꯩ ꯈꯪꯉꯦꯕ. ꯑꯩꯅ ꯈꯔ ꯆꯥꯒꯟꯕꯁꯤꯗ ꯄꯤꯖꯅꯤꯡꯗ꯭ꯔꯗꯅ ꯀꯥꯎꯁꯤꯟꯅꯩ ꯅꯠꯇ꯭ꯔꯣ ꯅꯈꯣꯏꯁꯦ? ꯃꯅꯤꯒꯤ ꯃꯍꯧꯁꯥꯒꯤ ꯂꯦꯞꯇꯅ ꯉꯥꯡꯕ ꯑꯗꯨ ꯑꯃꯨꯛ ꯍꯧꯔꯛꯂꯝꯃꯤ. ꯖꯤꯅꯥ ꯑꯃꯗꯤ ꯂꯇꯥꯅ ꯃꯅꯥ ꯅꯥꯀꯟ ꯅꯥꯀꯟ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯒ ꯂꯇꯥꯅ, ꯅꯪꯅ ꯑꯩꯈꯣꯏꯁꯤꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤ? ꯃꯃꯥꯅ ꯇꯧꯒꯅꯨ, ꯆꯠꯀꯅꯨ ꯍꯥꯏꯅ ꯈꯥꯝꯂꯕꯗꯤ ꯇꯧꯔꯣꯏꯗꯕꯅꯤ, ꯆꯠꯂꯣꯏꯗꯕꯅꯤ. ꯅꯪꯅ ꯍꯥꯏꯕ ꯏꯟꯗꯕ ꯃꯆꯥ ꯑꯣꯏꯕꯁꯤꯗ ꯑꯩꯈꯣꯏꯕꯨ ꯀꯌꯥꯝ ꯋꯥꯍꯜꯂꯤ ꯅꯪ ꯈꯪꯕ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯈꯪꯕꯤꯗꯦꯗꯅ. ꯃꯇꯝ ꯑꯃꯗꯗꯤ ꯅꯈꯣꯏꯁꯨ ꯅꯆꯥ ꯂꯩꯔꯛꯈꯤꯅꯤꯗꯅ. ꯃꯇꯝꯗꯨꯗ ꯈꯪꯂꯛꯀꯅꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯃꯆꯥꯁꯤꯡꯒꯤ ꯀꯌꯥꯝ ꯋꯥꯖꯒꯦ ꯍꯥꯏꯕꯗꯨ.
ꯖꯤꯅꯥꯅ ꯑꯃꯨꯛ ꯅꯣꯡꯃꯗ ꯆꯥꯔꯤꯕ ꯆꯔꯥ ꯑꯅꯤꯁꯦ ꯄꯨꯛ ꯊꯟꯅ ꯆꯥꯗꯕ ꯀꯌꯥꯝ ꯀꯨꯏꯔꯦ ꯅꯪ ꯈꯪꯕ꯭ꯔꯥ? ꯑꯗꯨꯒ ꯀꯥꯎꯔꯝꯂꯅꯤꯌꯦ. ꯑꯩ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯃꯃꯥ ꯈꯣꯏꯗꯒꯤ ꯂꯥꯞꯅ ꯆꯠꯂꯔꯣꯏ. ꯑꯩ ꯁꯣꯏꯈ꯭ꯔꯦ. ꯃꯃꯥ ꯍꯣꯏꯕꯨ ꯋꯥꯍꯜꯂꯔꯣꯏ ꯍꯥꯏꯅꯗꯤ ꯍꯥꯏꯗꯦ. ꯑꯗꯨꯒ ꯃꯇꯨꯡ ꯑꯃꯨꯛ ꯆꯠꯈꯤꯕꯗꯩꯗꯤ ꯍꯜꯂꯛꯂꯔꯣꯏ ꯀꯥꯏꯅ. ꯌꯦꯡꯉꯨꯅꯦ ꯃꯁꯦ. ꯃꯁꯤ ꯍꯥꯏꯗꯨꯅ ꯍꯦꯟꯅ ꯃꯅꯥꯗꯨ ꯂꯩꯔꯛꯏ꯫ ꯃꯅꯤꯅ ꯑꯃꯨꯛ ꯃꯃꯥ ꯅꯥꯏꯌꯦ. ꯑꯁ ꯊꯥꯗꯣꯛꯑꯣ. ꯑꯩ ꯁꯣꯏꯈ꯭ꯔꯦꯕ. ꯀꯅꯥꯅꯕꯨ ꯁꯥꯎꯔꯣꯏꯗꯣꯏꯅꯣ? ꯍꯤꯡꯂꯤꯕ ꯑꯩꯕꯨ ꯁꯣꯔꯥ ꯁꯟꯗꯣꯛꯏ. ꯃꯁꯤꯗꯕꯨ ꯀꯅꯥꯅ ꯁꯥꯎꯔꯣꯏꯗꯣꯏꯅꯣꯕ? ꯌꯥꯏꯄꯨꯕ ꯑꯃꯗꯤ ꯕꯔꯨꯟꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯅꯤꯒꯤ ꯅꯥꯀꯟ ꯅꯥꯀꯟꯗ ꯂꯦꯞꯂꯒ ꯌꯥꯏꯄꯨꯕꯅ ꯃꯃꯥ ꯃꯅꯤꯕꯨ ꯈꯥꯝꯂꯛꯏ꯫ ꯃꯃꯥ, ꯅꯦꯇꯥ, ꯃꯅꯤꯁꯦ ꯃꯁꯥ ꯈꯔ ꯐꯒꯠꯂꯛꯀꯗꯕ ꯋꯥꯠꯂꯤꯕꯅꯤ. ꯑꯗꯨꯅ ꯃꯉꯣꯟꯗ ꯆꯩꯅꯥ ꯀꯌꯥ ꯄꯤꯕꯤꯒꯅꯨ. ꯕꯔꯨꯟꯅ ꯑꯃꯨꯛ ꯑꯁꯦꯡꯕꯅꯤ ꯅꯦꯇꯥ, ꯃꯃꯥ, ꯃꯅꯤꯒꯤ ꯃꯁꯥꯗ ꯊꯦꯡꯕꯤꯈꯤꯅꯨ. ꯖꯤꯅꯥ ꯑꯃꯗꯤ ꯂꯇꯥꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏ ꯑꯣꯏꯅ ꯃꯥꯒꯤ ꯃꯍꯨꯠꯇ ꯆꯩꯅꯥꯁꯦ ꯐꯪꯉꯣꯀꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯣꯏꯅ ꯃꯅꯥ ꯂꯩꯔꯛꯏ꯫ ꯌꯥꯏꯄꯨꯕꯒ ꯕꯔꯨꯟꯒꯅ ꯅꯥꯏꯌꯦ ꯅꯥꯏꯌꯦ. ꯊꯥꯗꯣꯛꯑꯣ. ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯖꯤꯅꯥꯅ ꯑꯃꯨꯛ ꯅꯍꯥꯟꯈꯣꯏ ꯃꯅꯤꯒꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯗ ꯀꯔꯤꯒꯤ ꯈꯪꯍꯟꯗꯦ? ꯕꯔꯨꯟꯅ ꯃꯃꯥꯈꯣꯏꯗ ꯈꯪꯍꯜꯂꯕꯗꯤ ꯂꯣꯏꯅ ꯋꯥꯋꯥ ꯂꯥꯎꯅꯔꯅꯤ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ. ꯂꯇꯥꯅ ꯑꯃꯨꯛ ꯀꯔꯤꯒꯤ ꯋꯥꯋꯥ ꯂꯥꯎꯕ? ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯌꯥꯏꯄꯨꯕꯅ ꯎꯁꯣꯞ ꯀꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯈꯤꯕ ꯅꯠꯇ꯭ꯔꯣ? ꯅꯦꯇꯥ, ꯉꯁꯤ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯈꯪꯂꯤꯁꯦ ꯐꯠꯇ꯭ꯔꯣ? ꯀꯔꯤꯒꯤ ꯐꯕ? ꯀꯔꯤꯒꯤ ꯐꯕꯅꯣ? ꯏꯃꯧ ꯅꯨꯡꯁꯤꯅꯗꯤ ꯐꯅ ꯍꯥꯏꯖꯕꯅꯤ ꯗꯥꯃꯅꯤ ꯍꯤꯡꯂꯤ, ꯃꯥꯕꯨ ꯊꯤꯕꯤꯌꯨ ꯍꯥꯏꯅ. ꯑꯗꯨꯕꯨ ꯑꯩꯅ ꯏꯃꯧꯒꯤ ꯋꯥꯗꯣ ꯊꯥꯖꯕ ꯀꯌꯥ ꯑꯣꯏꯈꯤꯗꯕꯅꯤ. ꯃꯅꯤꯅ ꯀꯔꯤ? ꯑꯩꯒꯤ ꯃꯆꯟꯅ ꯑꯩꯕꯨ ꯊꯤꯕꯤꯌꯨ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯅꯤꯁꯤꯅ ꯌꯥꯗ꯭ꯔꯤꯕ? ꯇꯧꯔꯝꯅꯤꯌꯦ. ꯐꯩ. ꯃꯃꯥꯅꯦ, ꯃꯅꯥꯁꯦ ꯈꯔ ꯀꯟꯅ ꯂꯩꯊꯠꯂꯨ, ꯇꯠꯅꯕ. ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯟꯁꯤꯜꯂꯛꯏ꯫ ꯌꯥꯏꯄꯨꯕ ꯕꯔꯨꯟꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯌꯥꯏꯗ ꯂꯩꯔꯤꯕ ꯃꯅꯤꯕꯨ ꯅꯥꯀꯟ ꯅꯥꯀꯟ ꯃꯅꯥ ꯄꯥꯏꯗꯨꯅ ꯂꯩꯔꯛꯏ꯫ ꯑꯁꯨꯝꯅ ꯁꯤꯈ꯭ꯔꯦ ꯈꯜꯂꯨꯕ ꯃꯆꯥꯅ ꯏꯊꯥ ꯊꯥꯖꯗ ꯃꯃꯥꯡꯗ ꯂꯦꯞꯂꯔꯕ ꯑꯁꯤꯗ ꯍꯔꯥꯎꯕꯅ ꯉꯝꯈꯩ ꯂꯩꯈꯤꯗꯦ꯫ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯨꯔꯕ ꯃꯆꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯖꯕ ꯐꯪꯕ ಮಿꯀꯨꯞ ꯑꯗꯨꯗ ꯂꯇꯥ ꯍꯔꯥꯎꯔꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯆꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯛꯏ ꯅꯤꯡꯉꯝꯗꯅ꯫ ꯅꯪꯕꯨ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯂꯣꯠꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯍꯥꯟ ꯃꯈꯩ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯔꯨꯕꯒꯦ? ꯃꯃꯥ ꯏꯆꯥ ꯎꯗꯕꯗ ꯋꯥꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯗꯕ꯭ꯔꯣ? ꯃꯃꯥ, ꯏꯆꯥ ꯎꯗꯕꯗ ꯃꯃꯥ ꯑꯉꯥꯎꯕꯤꯒꯨꯝꯅ ꯂꯩꯈꯤꯕꯅꯤ. ꯅꯆꯥ ꯂꯥꯜꯂꯦ ꯃꯃꯥ. ꯑꯩ ꯃꯇꯨꯡ ꯃꯃꯥꯅ ꯌꯥꯗꯕ ꯊꯕꯛ ꯑꯝꯇ ꯇꯧꯔꯔꯣꯏꯌꯦ. ꯃꯃꯥ, ꯀꯞꯀꯅꯨꯁꯦ. ꯑꯩ ꯃꯃꯥꯒꯤ ꯃꯤꯠꯀꯤ ꯄꯤ ꯌꯦꯡꯕ ꯉꯝꯗꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨ ꯀꯞꯃꯤꯟꯅꯔꯛꯏ꯫ ꯃꯌꯥꯝꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯦꯝꯕꯤꯔꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯅ ꯁꯨꯅꯤꯕꯨ ꯀꯞꯅ ꯀꯞꯅ ꯀꯧꯔꯛꯏ꯫ ꯏꯆꯦꯒꯤ ꯁꯨꯅꯤ, ꯅꯪ ꯏꯆꯦꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯕ꯭ꯔꯣ? ꯏꯆꯦꯕꯨ ꯑꯃꯨꯛ ꯍꯟꯅ ꯀꯧꯔꯔꯣꯏ ꯍꯥꯏꯅ ꯈꯜꯂꯕ꯭ꯔꯣ? ꯆꯤꯡꯂꯦꯝꯕꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯨ ꯁꯨꯅꯤꯗ ꯃꯤꯠꯌꯦꯡ ꯊꯝꯂꯛꯏ꯫ ꯁꯨꯅꯤ ꯀꯞꯅ ꯀꯞꯅ ꯃꯆꯦꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯆꯦꯕꯨ ꯆꯦꯖꯦꯠ ꯀꯣꯟꯖꯔꯛꯏ꯫ ꯆꯤꯡꯂꯦꯝꯕꯤꯅ ꯅꯈꯣꯏꯕꯨ ꯎꯕꯁꯦ ꯑꯩ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ. ꯅꯈꯣꯏ ꯏꯆꯦꯕꯨ ꯋꯥꯔꯧꯒꯅꯨꯀꯣ. ꯏꯆꯦ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ. ꯅꯅꯥꯎꯅ ꯏꯆꯦꯕꯨ ꯀꯔꯤꯒꯤ ꯋꯥꯔꯧꯒꯅꯤ? ꯍꯦ ꯏꯁꯣꯔ, ꯉꯁꯤꯁꯤꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯑꯩꯅ ꯎꯔꯤꯕꯁꯤꯕꯣ? ꯆꯤꯡꯂꯦꯝꯕꯤ ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯕꯨ ꯍꯪꯖꯔꯛꯏ꯫ ꯅꯪꯒꯤ ꯗꯗꯥꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ? ꯅꯈꯣꯏꯅ ꯌꯨꯝꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯀꯔꯝꯅꯅꯣ? ꯁꯨꯅꯤ ꯀꯞꯅ ꯀꯞꯅ ꯃꯕꯨꯡ ꯃꯅꯝꯃ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯂꯩꯈꯤꯗ꯭ꯔꯦ ꯑꯃꯗꯤ ꯌꯨꯝꯁꯤꯗ ꯂꯩꯔꯛꯄꯒꯤ ꯋꯥꯔꯤꯁꯨ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯆꯤꯡꯂꯦꯝꯕꯤ ꯂꯨꯗ꯭ꯔ ꯑꯃꯗꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯁꯨꯅꯤ ꯃꯆꯦ ꯆꯤꯡꯂꯦꯝꯕꯤꯒꯤ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯀꯞꯂꯤꯕ ꯑꯍꯜ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯇꯞꯅ ꯀꯧꯔꯛꯏ꯫ ꯕꯕꯥ! ꯇꯣꯝꯆꯥ ꯃꯆꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯛꯏ꯫ ꯕꯕꯥꯒꯤ ꯇꯣꯝꯕꯤ, ꯃꯄꯥ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯑꯩꯁꯦ ꯏꯆꯥꯕꯨ ꯎꯕꯗ ꯀꯧꯕ ꯉꯝꯗ꯭ꯔꯦꯅꯦꯍꯦ꯫ ꯕꯕꯥ, ꯋꯥꯈꯜ ꯊꯤꯟꯕꯤ ꯅꯆꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ. ꯃꯄꯥꯗ ꯂꯪꯖꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜ ꯀꯌꯥ ꯂꯪꯖꯈ꯭ꯔꯦ. ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ. ꯀꯔꯤꯒꯤ ꯏꯆꯥꯅ ꯂꯥꯟꯒꯅꯤ? ꯂꯥꯜꯂꯤꯕꯗꯤ ꯃꯄꯥ ꯑꯩꯅꯤ. ꯃꯄꯥ ꯑꯩꯅ ꯏꯆꯥꯕꯨ ꯅꯨꯡꯁꯤꯕꯁꯦ ꯁꯃꯥꯖꯀꯤ ꯃꯤꯠꯌꯦꯡꯕꯨ ꯀꯤꯕꯗꯒꯤ
nathayiduna thamlure. Barun ngakna makhoi nakta changlakduna leplaga Neton, Suni mapi teithok-teithokduna maya Barunda ahal anida masak taglai. Barun, yengo, ahal anise atay kanasu nate. Nangi ne chawbiga nangi pupugane. Ekhoina matam kayagi mamangdagi khongulliduna thirakkiba. Adubu phangba kauba leikidraba nangi pupu. Ngasidi ekhoigi mangda lepnari. Kayada nungairaba mikupno. Mama chinglembi amadi pupu tomcha. Aigi pupu amadi ne chawbi oiramlaba. Asi haiduna harauna konjay